Kuki khutlai paibashing Moreh chatharakliba Lan Asida shijinariba aphaba makhal ge khutlai asina Lan Asida Mapal Leibak Khut Yaore Haibasi Mayek Senglabasu Security Advisor Kuldiep Singh Khangshinnadana leiriba asina mahak Pham thadokpana achumba khutlai oigani haina Universal Mothers Organization UMO ge President M Sorojini Leima phongdorakli ngarang numidang lamphel pata leiba UMO ge office da pangthokpa paugi mifam amada wafam ase phongdokladuna mahak na hai Moreh da thokiba laibak thiba thodok Manipur Police ki personal ani leikidaba asi yamna thamoi sokna nungaite aphaba makhal gi nongmai sing shijinaraga thadokliba asi taraina lofam thokte masida Mapal Leibak ki miyoi sing yawi haiba asi thadokliba asina mayek sing na takli thadokliba asi Manipur da natte India dani haiba asi khangjinba fai housing state asi aruba phibam amada leire masidi tarai ba lan ama natte masida mama oibi singna amata oina punsinduna thengnaba ama changi haina UMO na lawi Marag asida state asida tharakliba Central Forcing asi thokliba lan asi control taunaba tharaklaga makhoibu ningthina mathau tauba yahandriba asi kari karamba thawogno Assam Rifles leirubagi kanaba karisu leite makhoibu Manipur dagi athubada longthokpikho makhoigi mahutta atai Central Forcing da power pidabagi maramna karigino Moreh da thokiba irang asida Mafam Maduda Leibak Kuki nupising amadi Myanmar romdagi changlakpa nupising da Central Forcing na karimata tawdaba tampakta nupising da tiyan gas yauna khuthaba asigumba nakal amatagi waiba Central Force ki thabak thong asi UMO na akan ba maongda yaningda vagaloina na aikoi hauzik amata oina punsinduna thengdaba tai Mapal gi miyoi sing yausilakle amadi aphaba makhal gi khulai sing shijinari haiba khanglaba phawbada Security Advisor Kuldiep na tumina leisinba amadi khangdaba dawna wangang ba ase mahakna pariba Pham asiga yamna sanadre maramaduna Security Advisor gi Pham thadokpana hena fagani Moreh the State Forcing Central Force na ngakle haidiba wafam ase thajaningai oide maramaduna Security Advisor na masana khangna Pham thadokpana hena fagani haina pendaba wafam kaya thamki na akhoi leibak sida phom pairiba makai asam na phanji lokthok taba taragadi maitai phurupse maru phungna mutkigani brahmana amadi indiana makhoi lalon pham nungaiba makhoi adugumba lalon pham gi jamakta semakpa lambi amakhakto makhoi maning thungkigani haibase ngasi praja miyamna khangpham thoi akhoi icha kainabagi maisana milugi pirang kangdabana khoi saunaraba mama mayamna tumba chaba khangdana lanthengnaba tholai ahing nungthin khangdana adubu hojikti koki lal oire ngaktna sendana state forcing na laihiba taragadi achumba Moreh da changadawa sipai walakadawa aduna maram oikanda aikoi na hojik lawba khongba ahing da lili chapase nataba karamba khongthang ama akoi changsinnaba hona minasage haibada miyam changna hona minaba matam yaure